อาจารย์รีนาคำปุยกาไม่กาเวไอลังทบาลจิงทักโครีเออาจารย์กันเตสเตนนัมเบอร์รีนา15ไอไรไม่เขาสวลานี่ไม่รู้รีนากลายละโวเจนไหม Kampui kami. Tập akhat na sini tu mak mai lun suna Jau jang mak mai lun suna ani hu khau tho Nang kai guang tang rap khau tho Nang kai lun sin thai ma Ai aku mai san cho san si sang mai di the Kan di khau ngam mak mai ma geคนนี้ต้านรอยงามเดจูนานังริสาโลกันไม่นังกายกวางถอยเขาดีคู่บงคัดสินีตีจูเลาลาเกจูนาสากันไหมกะกวยได้อาศัยทบใบงามกันเทเจียนไม่เจียนจุยไม่ปูเลนังกะลายเรามาเกไทยอาปุยริสินีเฮาเรารับภูเขาเฮามานปูนีเทนังกะลายละโทกะกันนายบำเขากันดีเขางามมากไม่มาเกจูนานังไรซาเรากันไม่รอยคนนี้ต้านรอยงามเดจูนานังไรซาโลกันไม่นังกายกวางถอยเขาดีคู่บงคัดสินีตีจูเลาลาเกจูนาสากันไหมกะกวยได้อาศัยทบใบงามกันเทเราเคยช่วยเขาสอนวิมารีนาการดูนังให้ ไม่เจอ
ꯂꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯕꯅꯤꯅꯀꯣ ꯈꯔꯖꯤꯛ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯜꯂꯤꯅꯤ ꯀꯅꯥ ꯂꯣꯏꯅꯃꯛ ꯐꯖꯅ ꯁꯛꯏ ꯍꯥꯏꯇꯥꯔꯦ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗ ꯑꯗꯣ ꯏꯁꯩꯁꯦ ꯌꯨꯝꯗ ꯁꯛꯄ ꯍꯥꯏꯕ ꯑꯃ ꯁ꯭ꯇꯦꯖꯇ ꯁꯛꯄ ꯍꯥꯏꯕ ꯃꯈꯜ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯇꯤꯞꯁ ꯀꯩꯅꯣ ꯑꯣꯏꯅ ꯁꯨꯝ ꯁꯖꯦꯁꯟ ꯑꯣꯏꯅ ꯁꯦꯝꯗꯣꯛꯅꯤꯡꯕꯁꯦ ꯂꯥꯎꯊꯣꯛꯄꯁꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯁꯛꯄꯗꯤ ꯏꯁꯥꯅꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯛꯄꯗꯤ ꯇꯥꯕꯅꯤꯅ ꯇꯥꯕꯗꯗꯤ ꯐꯤꯂꯤꯡ ꯌꯥꯎꯔꯣꯏꯕꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕꯗꯁꯨ ꯑꯍꯥꯟꯕꯒꯤ ꯏꯁꯩꯗꯁꯨ ꯋꯥꯡꯈꯠꯂꯛꯄ ꯁꯔꯨꯛꯁꯤꯡꯁꯦ ꯌꯥꯝ ꯋꯥꯅ ꯋꯥꯅ ꯁꯛꯄꯗꯧꯅ ꯎꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯈꯅꯥꯎꯗ ꯆꯞꯁꯤꯜꯂꯒ ꯐ꯭ꯔꯤ ꯋꯣꯀꯜ ꯑꯣꯏꯗꯕ ꯑꯗꯨꯃꯗꯤ ꯌꯥꯝ ꯁꯦꯡꯅ ꯇꯥꯏ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯏꯁꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩꯒꯤ ꯇꯦꯝꯄꯣꯗꯨꯅ ꯃꯥꯒꯤ ꯄꯨꯔꯛꯏꯕ ꯀꯩꯅꯣꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯊꯝꯕꯤ ꯍꯧꯖꯤꯛꯀꯤ ꯋꯥꯡꯈꯠꯂꯛꯄ ꯁꯔꯨꯛꯁꯦ ꯏꯁꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ꯭ꯔꯥ ꯌꯨꯝꯗ ꯀꯩꯗ ꯇꯧꯏ ꯀꯔꯤ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯩ ꯁꯤꯖꯤꯟꯅꯔꯒ ꯇꯧꯏ ꯑꯗꯨꯗꯤ ꯑꯃꯗꯤ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯦꯠꯇ ꯀꯩꯗꯁꯨ ꯁꯥꯎꯟꯁꯤꯡꯁꯦ ꯂꯣꯏ ꯐꯪꯉꯦ ꯀꯣ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯄꯗꯨꯐꯥꯎ ꯅꯦꯠꯀꯤ ꯀꯩꯅꯣꯁꯦ ꯀꯌꯥ ꯂꯩꯔꯝꯗꯕꯅ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯄꯤꯌꯥꯅꯣ ꯍꯥꯏꯔ ꯄꯤꯌꯥꯅꯣꯒꯤ ꯑꯦꯞ ꯑꯃ ꯂꯩꯅꯤꯀꯣ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯒꯤꯇꯥꯔꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯇꯥꯜꯄꯨꯔꯥ ꯑꯗꯨꯝ ꯌꯥꯏ ꯇꯥꯜꯄꯨꯔꯥ ꯁꯤꯖꯤꯟꯅꯕ ꯍꯩꯇꯦ ꯍꯥꯏꯔꯒꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯁꯤ ꯈꯨꯠꯂꯥꯏ ꯀꯩꯅꯣꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯂꯩꯇꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯥꯎꯟꯗꯨꯗꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯣꯛꯇꯦꯛ ꯃꯤꯗꯜ ꯑꯣꯛꯇꯦꯛꯇꯒꯤ ꯍꯥꯏ ꯑꯣꯛꯇꯦꯛ ꯂꯥꯛꯄ ꯃꯤꯗꯜ ꯑꯣꯛꯇꯦꯛꯇꯒꯤ ꯂꯣ ꯑꯣꯛꯇꯦꯛ ꯆꯠꯈꯤꯕ ꯁꯤꯁꯦ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯌꯨꯝꯗꯗꯤꯅꯦ ꯏꯁꯥꯅ ꯍꯥꯏꯅꯤꯡꯕ ꯃꯐꯝꯗ ꯍꯧꯖꯤꯛ ꯍꯥꯏꯔꯁꯨ ꯌꯨꯝꯗ ꯉꯪꯒꯥꯟꯗ ꯇꯥꯛꯂꯗꯤ ꯀꯩꯅꯣ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯏꯁꯩ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗ ꯑꯣꯔꯥꯏꯔꯒ ꯁꯛꯑꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯅ ꯁꯛꯏ ꯁꯤꯃꯗꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯁꯥꯗ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯂꯩꯔꯤꯕ ꯁ꯭ꯀꯦꯜ ꯑꯃ ꯂꯩꯔꯤꯕ ꯆꯞ ꯆꯥꯕꯤ ꯑꯃ ꯑꯗꯨꯗꯒꯤ ꯍꯧꯔꯒꯗꯤ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯒꯅꯤ. Thank you very much. Thank you.